plastic bottle bank sing Yenthokpagi Thouram ama North Ewo-sida LEIBA Hotel Imphalgi Sangai Hall da Pangthokhre Thouram aduda chief guest oina RK Dinesh Singh IAS Principal Secretary Department of Mahut Government of Manipur na phongdokkibada All India gi oina lungs cancer khwaidagi masing yamna naba state Manipur amadi Mizoram na oirei masi air pollution dagi lakpani maramaduna plastic bottle sing mai thabagi mahutta recycling tawba tangai fade haina phongdokki Plastic city yam challenging oi apoi ki solid waste management hai si everything masa makta challenging oi basida plastic na mon challenging oi solid waste management se koi na department nama koi mahut department khatana su tawbanate state koi ke urban local body mayam lairi apoi ki en koi ka samnari ba public private partnership tawriba NGO mayam collection da yauriba mayam ama lairi adagi apoi ki stakeholder haikatra apoi ki source haikatra apoi ki citizen mayam su sida loina magi daita lairiba apoi ki solid waste se koina sum samna haibada kamain tawkeda han bada koi collect tawjare mai magi yumthong dei orape ai dukan dei orape ai popham dei orape ai loimak se koina collect tawbasi apoi ki NGO noi be ai na taga moina hundok pirama mayam do koi wai sichandana tawre tawra matunga next year cinema sigi transport am transport tawbasi ani thonga tawbe ai haibadi gari do pi agadi magi final destination yobada thawduna yamna economical oirodamna gari tawbada mu transfer tawsan ba marakka transfer station sinabe ai aduga last ka sigi final disposal amu akoina lamdeng da tawe